खुरुमजरी ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯌꯦꯜꯅꯤꯀꯣ ꯍꯥꯏꯗꯤ ꯍꯋꯥꯏꯖꯥꯔ ꯑꯆꯥꯔ ꯁꯦꯝꯗꯣꯏꯅꯤ ꯑꯗꯣ ꯃꯃꯥꯡꯗꯁꯨ ꯁꯦꯝꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤꯁꯤꯅ ꯎ ꯃꯣꯔꯣꯛ ꯍꯥꯞꯄꯒ ꯑꯗꯨꯒ ꯌꯥꯝꯅ ꯍꯥꯎꯕ ꯃꯑꯣꯡꯗꯅꯤ ꯁꯦꯝꯃꯛꯇꯣꯏꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯦ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯀꯤꯞ ꯑꯝꯇ ꯇꯧꯗꯅ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯆꯥꯔ ꯁꯦꯝꯅꯕꯒꯤ ꯎ ꯃꯣꯔꯣꯛꯀ ꯍꯋꯥꯏꯖꯥꯔꯒꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯍꯋꯥꯏꯖꯥꯔꯁꯦ ꯑꯩ ꯏꯁꯥꯅ ꯌꯨꯝꯗ ꯂꯣꯟꯖꯕꯅꯤ ꯑꯩ ꯍꯋꯥꯏꯖꯥꯔꯁꯦ ꯑꯌꯥꯝꯕ ꯑꯗꯨꯝ ꯌꯨꯝꯗ ꯂꯣꯜꯂꯒ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ ꯎ ꯃꯣꯔꯣꯛꯁꯦ ꯑꯍꯥꯟꯕꯗꯀꯣ ꯃꯀꯣꯛꯁꯦ ꯂꯣꯏꯅ ꯊꯦꯛꯇꯣꯛꯄꯤꯔꯅꯤ ꯎ ꯃꯣꯔꯣꯛꯁꯦ ꯃꯥꯒꯤ ꯁꯦꯝꯃꯤꯕ ꯍꯋꯥꯏꯖꯥꯔꯒꯤ ꯆꯥꯡ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯤ ꯌꯥꯝꯅ ꯍꯥꯞꯆꯜꯂꯒꯁꯨ ꯁꯥꯒꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯒ꯭ꯔꯥꯏꯟꯗꯤꯡ ꯖꯥꯔ ꯑꯃꯗ ꯍꯥꯞꯆꯜꯂꯅꯤ ꯑꯗꯨꯒ ꯃꯈꯨꯝꯁꯦ ꯀꯨꯞꯁꯤꯜꯂꯒ ꯇꯛꯈꯥꯏꯔꯅꯤ ꯑꯗꯣ ꯁꯤ ꯇꯛꯄ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯆꯥꯔꯒꯤ ꯃꯁꯂꯥ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯁꯤꯗ ꯐꯗꯤꯒꯣꯝ ꯃꯔꯨꯁꯦ ꯆꯥꯃꯁ ꯑꯃ ꯂꯧꯔꯦ ꯑꯗꯨꯒ ꯖꯤꯔꯥꯁꯤꯁꯨ ꯆꯥꯃꯁ ꯑꯃꯅꯤ ꯑꯗꯨꯒ ꯁꯤꯅ ꯄꯥꯁꯄꯣꯔꯣꯟ ꯂꯩꯔꯦ ꯄꯥꯁꯄꯣꯔꯣꯟꯁꯦ ꯆꯥꯃꯁ ꯑꯃꯒ ꯂꯧꯔꯦ ꯄꯥꯁꯄꯣꯔꯣꯟꯁꯦ ꯂꯩꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯃꯦꯊꯤ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯞꯄꯤꯌꯨꯀꯣ ꯑꯗꯨꯒ ꯁꯤꯗꯅ ꯒꯣꯜꯃꯣꯔꯤꯁꯁꯦ ꯆꯥꯃꯁ ꯇꯪꯈꯥꯏꯃꯨꯛꯅꯤ ꯁꯤꯁꯨ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯁꯤ ꯇꯋꯥ ꯑꯃꯗꯀꯣ ꯍꯥꯞꯆꯜꯂꯒ ꯉꯥꯏꯍꯥꯛꯇꯪ ꯃꯥꯁꯦ ꯁꯥꯍꯜꯂꯅꯤꯕ ꯇꯛꯄ ꯌꯥꯕꯒꯤ ꯆꯥꯡꯗꯣ ꯑꯗꯨ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯉꯥꯛꯇꯪ ꯉꯧꯕꯤꯕꯁꯤꯅ ꯃꯅꯝ ꯅꯨꯡꯁꯤꯕꯁꯨ ꯍꯦꯜꯂꯤ ꯍꯧꯖꯤꯛ ꯑꯁꯤ ꯒ꯭ꯔꯥꯏꯟꯗꯤꯡ ꯖꯥꯔ ꯑꯃꯗ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯇꯛꯈꯥꯏꯕꯤꯔꯦ ꯑꯁꯤꯗ ꯆꯅꯝꯁꯤꯡ ꯑꯁꯨꯕ ꯂꯩꯔꯦ ꯆꯅꯝꯁꯤꯅ ꯈꯔ ꯌꯥꯝꯃꯤ ꯁꯤꯡꯅ ꯈꯔ ꯂꯤꯛꯏꯀꯣ ꯑꯗꯨꯒ ꯑꯁꯤꯁꯤꯅ ꯆꯅꯝꯁꯦ ꯑꯁꯣꯏꯕꯅꯦꯕ ꯆꯅꯝ ꯑꯃꯅ ꯑꯍꯨꯝꯃꯨꯛꯀ ꯊꯣꯛꯅ ꯁꯣꯏꯕꯤꯕꯅꯤ ꯍꯧꯖꯤꯛ ꯈꯥꯡ ꯑꯃ ꯊꯥꯡꯒꯠꯂꯦ ꯊꯥꯎ ꯍꯥꯞꯄꯤꯔꯅꯤ ꯊꯥꯎꯁꯦ ꯍꯪꯒꯥꯝ ꯊꯥꯎ ꯑꯣꯏꯅ ꯍꯥꯞꯄꯦ ꯑꯆꯥꯔꯒꯤꯗꯤꯀꯣ ꯍꯪꯒꯥꯝ ꯊꯥꯎꯁꯤꯅ ꯃꯍꯥꯎ ꯂꯩꯕ ꯍꯦꯜꯂꯤ ꯍꯧꯖꯤꯛ ꯊꯥꯎꯁꯦ ꯁꯥꯔꯦ ꯑꯗꯨꯅ ꯍꯋꯥꯏꯖꯥꯔꯁꯦ ꯍꯥꯞꯆꯜꯂꯅꯤ ꯑꯍꯥꯟꯕꯗ ꯍꯋꯥꯏꯖꯥꯔꯁꯦ ꯍꯥꯟꯅ ꯊꯥꯎꯗ ꯐꯖꯅ ꯇꯥꯎꯊꯣꯛꯄꯤꯗꯣꯏꯅꯤ ꯍꯋꯥꯏꯖꯥꯔꯁꯦ ꯑꯁꯨꯃꯥꯏꯅ ꯈꯥꯕꯩꯅ ꯑꯣꯜꯂꯒꯀꯣ ꯃꯤꯅꯤꯠ 5-6 ꯑꯗꯨꯝ ꯉꯧꯕꯤꯒꯅꯤ ꯑꯗꯣ ꯑꯁꯤꯁꯦ ꯌꯥꯔꯦ ꯀꯃꯥꯏꯅ ꯈꯪꯒꯅꯤ ꯍꯥꯏꯕꯗꯤꯀꯣ ꯃꯥꯒꯤ ꯅꯞꯅꯕꯁꯦ ꯅꯞꯅꯔꯣꯏꯕꯀꯣ ꯁꯨꯃꯥꯏꯅ ꯃꯆꯥꯁꯦ ꯇꯣꯉꯥꯟ ꯇꯥꯔꯒ ꯀꯂꯔꯁꯤꯁꯨ ꯆꯦꯟꯖ ꯑꯣꯏꯔꯛꯀꯅꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯉꯧꯔꯛꯏꯁꯦ ꯃꯤꯅꯤꯠ 5-6 ꯐꯥꯖꯤꯜꯂꯦꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯌꯥꯔꯦꯅ ꯂꯧꯕ ꯌꯥꯔꯦꯕꯀꯣ ꯑꯗꯨꯒ ꯃꯩꯁꯦ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯝꯕꯅꯤ ꯊꯥꯎꯁꯦ ꯁꯥꯔꯕ ꯃꯇꯨꯡꯗ ꯃꯩꯁꯦ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯝꯃꯒ ꯍꯋꯥꯏꯖꯥꯔꯁꯦ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯑꯆꯥꯔꯁꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯃꯩꯁꯦ ꯑꯗꯨꯝ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯝꯕꯤꯗꯣꯏꯅꯤ ꯍꯧꯖꯤꯛ ꯍꯋꯥꯏꯖꯥꯔꯁꯦ ꯌꯥꯔꯦ ꯑꯗꯨꯅ ꯂꯧꯊꯣꯛꯄꯤꯔꯅꯤ ꯍꯧꯖꯤꯛ ꯊꯥꯎꯁꯤꯗꯀꯣ ꯉꯁꯥꯏꯒꯤ ꯆꯅꯝ ꯑꯁꯣꯏꯕꯁꯦ ꯑꯁꯤ ꯍꯥꯞꯆꯜꯂꯅꯤ ꯑꯗꯨꯒ ꯑꯁꯤ ꯇꯥꯎꯊꯣꯛꯄꯤꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯌꯥꯔꯅꯤ ꯑꯗꯨꯅ ꯂꯧꯊꯣꯛꯄꯤꯔꯅꯤ ꯆꯅꯝꯁꯦ ꯁꯨꯃꯥꯏꯅꯀꯣ ꯑꯣꯏꯒꯗꯕꯀꯣ ꯍꯧꯖꯤꯛ ꯊꯥꯎ ꯑꯁꯤꯗꯀꯣ ꯆꯅꯝꯁꯤꯡ ꯑꯁꯨꯕꯗꯣ ꯍꯥꯞꯆꯜꯂꯅꯤ ꯃꯩꯁꯦ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯝꯃꯤꯅꯤꯀꯣ ꯑꯗꯨꯒ ꯃꯣꯔꯣꯛ ꯉꯁꯥꯏ ꯇꯛꯈꯥꯏꯕ ꯎ ꯃꯣꯔꯣꯛꯇꯣ ꯑꯁꯤꯁꯨ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯁꯤ ꯐꯖꯅ ꯑꯣꯠꯂꯒ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯃꯔꯣꯏ ꯑꯁꯨꯕꯗꯣ ꯆꯥꯃꯁ 2ꯈꯛ ꯍꯥꯞꯆꯜꯂꯅꯤ ꯑꯗꯨꯒ ꯁꯤꯗꯅ ꯍꯤꯡ ꯂꯩꯔꯦ ꯍꯤꯡꯁꯦ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯤꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯐꯖꯅ ꯉꯥꯏꯍꯥꯛꯇꯪ ꯉꯧꯕꯤꯔꯅꯤꯀꯣ ꯁꯨꯃꯥꯏꯅ ꯑꯣꯠꯂꯒ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯁꯤꯗ ꯑꯩꯅ ꯍꯥꯞꯄꯤꯕ ꯃꯔꯣꯏꯁꯦ ꯃꯥꯒꯤ ꯂꯧꯔꯤꯕ ꯍꯋꯥꯏꯖꯥꯔꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯂꯤꯛꯑꯒ ꯂꯤꯛꯅ ꯍꯥꯞꯄꯤꯔꯣ ꯑꯗꯨꯒ ꯌꯥꯝꯅ ꯍꯥꯞꯄꯤꯔꯣꯀꯣ ꯃꯥꯒꯤ ꯁꯦꯝꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯧꯖꯤꯛ ꯑꯁꯤꯗ ꯌꯥꯏꯉꯪꯁꯦ ꯈꯤꯇꯪ ꯍꯥꯞꯆꯜꯂꯅꯤ ꯑꯗꯨꯒ ꯁꯤꯗꯅ ꯃꯣꯔꯣꯛ ꯑꯁꯨꯕꯅꯤꯀꯣ ꯃꯣꯔꯣꯛ ꯑꯁꯨꯕꯁꯤꯅ ꯑꯆꯥꯔꯁꯤ ꯃꯆꯨꯁꯨ ꯐꯖꯍꯟꯒꯅꯤ ꯑꯗꯨꯒ ꯃꯍꯥꯎꯁꯨ ꯂꯩꯍꯜꯂꯤ ꯍꯧꯖꯤꯛ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯉꯧꯕꯤꯔꯅꯤ ꯁꯨꯃꯥꯏꯅ ꯈꯔ ꯃꯨꯟꯅ ꯉꯧꯕꯁꯤꯅꯀꯣ ꯃꯁꯂꯥꯁꯤꯡꯁꯦ ꯃꯍꯥꯎ ꯂꯩꯕ ꯍꯦꯟꯒꯠꯇꯣꯏꯅꯦꯕ ꯍꯧꯖꯤꯛ ꯑꯁꯤꯗ ꯏꯁꯥꯒꯤ ꯆꯥꯡꯗ ꯊꯨꯝ ꯍꯥꯞꯆꯜꯂꯅꯤ ꯊꯨꯝ ꯍꯥꯞꯂ ꯃꯇꯨꯡꯗ ꯑꯃꯨꯛꯇꯪ ꯑꯣꯠꯂꯅꯤ ꯑꯗꯨꯒ ꯁꯤꯗ ꯚꯤꯅꯦꯒꯔꯁꯦ ꯆꯥꯃꯁ 2ꯒꯨꯝꯕ ꯍꯥꯞꯄꯤꯔꯅꯤ ꯚꯤꯅꯦꯒꯔ ꯍꯥꯞꯄꯁꯤꯅ ꯑꯆꯥꯔꯁꯦ ꯀꯨꯏꯅ ꯊꯝꯕ ꯌꯥꯅꯕꯒꯤꯅꯤ ꯑꯁꯤ ꯂꯩꯇ꯭ꯔꯒꯅ ꯆꯝꯄ꯭ꯔꯥ ꯃꯍꯤꯒꯨꯝꯕ ꯍꯥꯞꯄꯤꯔꯣ ꯍꯧꯖꯤꯛ ꯍꯋꯥꯏꯖꯥꯔꯁꯦ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯉꯁꯥꯏ ꯉꯧꯈꯤꯕ ꯆꯅꯝꯗꯣ ꯑꯗꯨꯁꯨ ꯆꯥꯏꯁꯜꯂꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯁꯤ ꯐꯖꯅ ꯑꯣꯠꯄꯤꯔꯅꯤ ꯍꯧꯖꯤꯛ ꯃꯩꯗꯤ ꯊꯤꯡꯖꯤꯜꯂꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅꯀꯣ ꯐꯖꯅ ꯍꯋꯥꯏꯖꯥꯔꯁꯤꯒ ꯃꯁꯂꯥꯁꯤꯒ
ꯍꯥꯏꯗꯤ ꯐꯖꯅ ꯇꯣꯠꯅꯅꯕꯀꯣ ꯃꯨꯟꯅ ꯐꯖꯅ ꯑꯣꯠꯄꯤꯔꯅꯤ ꯃꯌꯥꯝ ꯑꯆꯥꯔꯁꯦ ꯌꯦꯡꯕꯤꯌꯨ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯛꯎ ꯍꯧꯖꯤꯛ ꯑꯁꯤ ꯄ꯭ꯂꯦꯠ ꯑꯃꯗ ꯈꯥꯏꯗꯣꯛꯑꯦ ꯑꯆꯥꯔꯁꯦ ꯍꯥꯟꯅ ꯐꯖꯅ ꯏꯪꯍꯜꯂꯅꯤ ꯐꯖꯅ ꯏꯪꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯁꯤꯗ ꯒ꯭ꯂꯥꯁꯀꯤ ꯖꯥꯔ ꯑꯃ ꯂꯧꯔꯦ ꯐꯖꯅ ꯇꯦꯡꯊꯣꯛꯑ ꯃꯇꯨꯡꯗ ꯅꯨꯡꯁꯥꯗ ꯐꯧꯔ ꯀꯪꯍꯜꯂꯦꯕ ꯍꯧꯖꯤꯛ ꯑꯁꯤꯗ ꯍꯥꯞꯆꯤꯜꯂꯅꯤ ꯑꯆꯥꯔꯗꯤ ꯍꯥꯏꯗꯤ ꯀꯨꯏꯅ ꯊꯝꯗꯧꯕꯅꯤꯅ ꯒ꯭ꯂꯥꯁꯀꯤ ꯖꯥꯔꯗ ꯍꯥꯞꯄꯤꯔꯒꯗꯤ ꯍꯦꯟꯅ ꯐꯩ ꯃꯌꯥꯝ ꯑꯩꯅ ꯍꯋꯥꯏꯖꯥꯔꯒꯤ ꯑꯆꯥꯔꯁꯦ ꯃꯃꯥꯡꯗ ꯑꯅꯤꯔꯛꯇꯤ ꯁꯦꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯋꯥꯏꯖꯥꯔꯒ ꯎꯃꯣꯔꯣꯛꯀꯒꯤ ꯑꯆꯥꯔꯁꯦ ꯁꯦꯝꯃꯛꯀꯅꯦꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯆꯥꯔꯁꯦ ꯑꯩ ꯁꯦꯝꯖꯕꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯆꯥꯔꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯏ ꯃꯌꯥꯝꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯅ ꯁꯦꯝꯃꯤꯕ ꯃꯑꯣꯡꯁꯤꯗ ꯁꯦꯝꯃꯒ ꯑꯃꯨꯛꯇꯪꯗꯤ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯛꯎ ꯃꯌꯥꯝꯅ ꯁꯦꯝꯍꯟꯅꯤꯡꯕ ꯃꯊꯦꯜ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯑꯩ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯁꯤꯡꯗ ꯁꯣꯏꯗꯅ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ